Lối bao xì đi ngắn nu thùng xí khơi mày thật cái tên khang thằng cái tên loài đấy xả đấy hào hay là cái gì tháo yam yam mà lối xí ha hào tiêu tháo yam mà chân đi tháo xí xí nó đừng già đâu nó chỉ gì mà ngang một cái xí già đấy tháo yam bao hậu tiêu 건조해줘야 돼. 여기서만 하는데 스포츠 라고 하나보다. 슬레이 들어가는 거는 뭐 미야미고 미디암데 미 따라 괜찮아도 그래 마가 몸이 나가다가 알루 레레 데데 마루 마파 그리 사남 마뿜 거 야우리에 시다. 또 뭐 야우드리 강 사이에는 모롱 탕 놓을게. 야야 강보단 잘해. 야 이제 거의 그냥 들러오는 하나 닫아놓이 하 아이주 닫아갈게. 나갈래 하고 또 우리 현재 들러 닫아가 지금 이제 닫아가던. mây để thùng bánh sang để đi nung đi thang cái thùng bánh sang ao đó. 다 되더니 저는 아힘을 그래 다 가오게 그래 마히 하버가네 마탈 거 뭐 하버가네 뭐 하오요 시전은 난 아추버 그래 야네 나트지 theo cái lồng của họ bây giờ sẽ ra rồi không? 야래? Ra rồi à? 응. 그 thau sang cấp ra là mình có gì chứ không ai là một 뭐 thau em 되지 cái lâu cho nên ngâu bộ cái này đi à ấy vui là đi có sa thong rồi cái gì đi không biết thau em mỗi cái số hậu ấy ấy đi thau hậu cái thau em là đi sa thong bông đi background đi em ignore tao video ra đây khuất nào nó bay ngầm dê ngắn gì đi em mình ta là ơi giờ đấy đi phải giờ đấy cái cầu đấy 시 마탁다 아이나 밤저바 마찰 타라 마찰 타라 짜실라니 마찰이 ям 하we 그게 거의 나니포기 바닥시티 어떤 노이 하we 이상 같아 그래 마탁다 kita dirasa 합친 비라니 setelah dulu ai masalah apa dulu ada kita apa orang kelas sama rồi phải học rồi đấy wow sao một một lần rồi đấy cái gì dùng để thay cho một số khi một số đêm sai của mèo sai thì thay liền khi một sai rồi nó thay
ꯌꯥꯝ ꯍꯥꯞꯄꯒ ꯑꯉꯥꯡꯁꯤꯡ ꯆꯥ ꯉꯝꯗꯗꯅꯀꯣ ꯑꯍꯟ ꯑꯩꯈꯣꯏꯕꯨꯗꯤ ꯆꯥꯒꯤꯅꯤ ꯍꯥꯏꯕ ꯁꯤ ꯃꯣꯔꯣꯛ ꯊꯥꯈ꯭ꯔ ꯃꯇꯨꯡꯗ ꯊꯨꯝ ꯈꯔ ꯍꯥꯞꯄꯅꯤ ꯊꯨꯝ ꯍꯥꯞꯄ ꯂꯣꯏꯕꯒ ꯃꯆꯨ ꯈꯔ ꯊꯥꯛꯆꯤꯜꯂꯅꯤ ꯉꯥꯛꯇꯪ ꯑꯣꯠꯆꯒꯦ ꯑꯗꯨ ꯃꯆꯨ ꯊꯥꯛꯑꯝꯗꯥꯏꯁꯤꯗꯤ ꯃꯍꯤ ꯈꯤꯇꯪꯗꯤ ꯍꯥꯞꯀꯦ ꯌꯥꯝꯗꯕꯤ ꯀꯥꯁꯤꯟꯗꯅꯕ ꯀꯩꯁꯨ ꯌꯥꯝꯗꯦꯀꯣ ꯃꯍꯤꯁꯦ ꯃꯆꯨ ꯊꯥꯛꯄꯗ ꯃꯍꯤꯁꯦ ꯍꯥꯞꯇꯕ ꯌꯥꯗꯕ ꯃꯆꯨ ꯍꯥꯞꯄꯗꯤꯅꯦ ꯀꯥꯒꯦ ꯍꯥꯏꯔꯛꯑꯅꯤ ꯑꯗꯨꯗꯤ ꯃꯈꯥꯗ ꯅꯞꯁꯤꯟꯒꯦ ꯀꯥꯁꯤꯟꯒꯦ ꯍꯥꯏꯔꯛꯑꯅꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯊꯥꯖꯕ ꯌꯥꯏꯉꯪꯗꯒꯤ ꯁꯦꯝꯕ ꯃꯆꯨꯅꯤꯀꯣ ꯌꯥꯝ ꯃꯆꯨ ꯐꯖꯔꯦꯍꯦ ꯍꯥꯏꯐꯦꯠꯇꯪ ꯑꯣꯠꯂꯝꯃꯒ ꯈꯨꯝꯃꯁꯦ ꯑꯗꯨ ꯑꯣꯝꯃꯒ ꯊꯝꯃꯁꯦꯕꯀꯣ ꯃꯅꯤꯟꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠꯇꯪ ꯇꯧꯔꯒ ꯃꯌꯥꯝꯗꯣ ꯉꯁꯥꯏ ꯀꯩꯅꯣ ꯃꯆꯨ ꯍꯥꯞꯄꯝꯗꯥꯏꯗ ꯏꯁꯤꯡ ꯈꯛꯇꯪ ꯍꯥꯞꯈꯤꯕꯗꯣ ꯑꯗꯨꯅꯁꯨ ꯀꯥꯁꯤꯟꯕ ꯑꯗꯨꯗꯩ ꯅꯞꯁꯤꯟꯕꯗꯣ ꯉꯝꯗ꯭ꯔꯦꯕ ꯑꯗꯨꯗꯩꯗꯤ ꯍꯥꯞꯈꯤꯕ ꯃꯅꯤꯟꯗꯨꯅꯅꯦ ꯍꯥꯏꯗꯤ ꯏꯁꯤꯡꯒꯤ ꯍꯧꯖꯤꯛ ꯁꯤꯗ ꯃꯅꯤꯟ ꯀꯥꯞꯄꯗꯨꯒ ꯁꯤ ꯃꯈꯨꯝ ꯎꯞꯁꯤꯟꯕꯗꯩꯗꯤ ꯐꯖꯅ ꯁꯥꯁꯦ ꯑꯗꯨꯝ ꯃꯨꯜꯂꯗꯕꯅꯤ ꯁꯨꯃꯥꯏꯅ ꯀꯨꯞꯁꯤꯟꯈ꯭ꯔꯒ ꯃꯤꯅꯤꯠ 2-3 ꯃꯨꯛ ꯊꯝꯃꯅꯤ ꯍꯥꯏꯐꯦꯠ ꯑꯃꯨꯛ ꯑꯣꯜꯂꯅꯤ ꯑꯣꯠꯈꯥꯏꯔꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯩ ꯃꯊꯪ ꯑꯃꯨꯛ ꯎꯞꯄꯅꯤ ꯑꯗꯨꯗꯩꯗꯤ ꯌꯥꯔꯅꯤ ꯃꯊꯪ ꯍꯥꯡꯗꯣꯛꯄꯗꯩꯗꯤ ꯇꯦꯁ ꯇꯧꯕ ꯌꯥꯔꯅꯤ ꯁꯦ ꯍꯧꯖꯤꯛ ꯀꯥꯁꯨ ꯀꯥꯈꯠꯂꯝꯃꯔꯣꯏ ꯃꯅꯤꯟꯅꯁꯨ ꯐꯖꯅ ꯐꯨꯖꯤꯜꯂꯅꯤ ꯁꯥ ꯍꯥꯎꯔꯗꯕꯅꯤ ꯍꯧꯖꯤꯛ ꯏꯁꯥꯅ ꯊꯣꯡꯕꯅꯤꯅ ꯍꯥꯎꯅꯤꯁꯤ ꯑꯗꯨꯝ ꯈꯪꯉꯦꯕ ꯐꯥꯒꯤ ꯅꯠꯇꯦ ꯍꯥꯎꯔꯗꯕꯅꯤ ꯍꯥꯏꯐꯦꯠꯇꯪ ꯑꯃꯨꯛ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯁꯤꯀꯣ ꯃꯈꯨꯝꯁꯦ ꯍꯥꯡꯗꯣꯛꯄꯗ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯍꯣꯏ ꯏꯕꯨꯡꯉꯣ ꯐꯖꯔꯦ ꯃꯆꯨꯒꯗꯤ ꯁꯦ ꯌꯦꯡꯉꯣ ꯐꯖꯗꯦ ꯍꯥꯏꯒ꯭ꯔꯁꯦ ꯀꯝꯗꯧꯋꯤꯁꯦ ꯁꯤꯗꯒ ꯂꯩꯔꯕꯗꯣ ꯃꯩꯁꯦ ꯁꯤꯗꯒꯤ ꯐꯨꯒꯠꯂꯛꯄ ꯃꯅꯤꯟꯗꯨꯅꯀꯣ ꯁꯥꯁꯦ ꯑꯗꯨꯝ ꯍꯥꯎꯗꯣꯔꯕꯅꯤꯁꯦ ꯀꯥꯁꯨ ꯀꯥꯁꯤꯟꯗ꯭ꯔꯦ ꯐꯖꯅꯁꯨ ꯑꯣꯝꯕꯤꯔꯦ ꯀꯩꯗꯧꯕꯒꯤ ꯍꯥꯎꯔꯣꯏ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯑꯣꯠꯄꯤꯔꯅꯤ ꯅꯠꯇ꯭ꯔꯥ ꯃꯊꯛ ꯃꯈꯥ ꯑꯣꯟꯕꯤꯔꯒ ꯑꯗꯨꯗꯩꯗꯤ ꯑꯃꯨꯛ ꯈꯨꯝꯕꯤꯔꯅꯤ ꯑꯗꯨꯗꯩꯗꯤ ꯇꯦꯁ ꯇꯧꯔꯅꯤ ꯊꯨꯝ ꯀꯌꯥꯝ ꯍꯥꯞꯄ ꯌꯥꯔꯤ ꯃꯣꯔꯣꯛ ꯋꯥꯠꯄ꯭ꯔꯥ ꯃꯣꯔꯣꯛ ꯆꯝꯕ꯭ꯔꯥ ꯃꯆꯨ ꯅꯨꯡꯆꯨꯒꯤ ꯋꯥꯐꯝꯗꯤ ꯌꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯁꯥ ꯉꯥ ꯊꯣꯡꯕꯁꯤꯗꯤ ꯌꯥꯔꯤꯈꯩ ꯒ꯭ꯌꯥꯁꯇ ꯊꯣꯡꯗꯕ ꯁꯤꯡ ꯂꯩꯇ꯭ꯔꯒꯗꯤ ꯈꯪꯗꯦꯀꯣ ꯁꯤꯡ ꯂꯩꯔꯕ ꯑꯗꯩꯗꯤ ꯁꯨꯝꯕ ꯁꯤ ꯅꯨꯡꯒꯤ ꯈꯥꯡꯁꯦ ꯂꯩꯔꯕ ꯕꯦꯁ ꯇꯥꯔꯦ ꯁꯥ ꯊꯣꯡꯕꯩ ꯅ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯑꯩꯒꯤ ꯌꯨꯇꯨꯞ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯚꯤꯗꯤꯑꯣꯁꯦ ꯄꯥꯝꯃꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯀꯝꯗꯧꯋꯤ ꯑꯩ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯑꯂꯨꯅꯦ ꯀꯩꯅꯦ ꯁꯤ ꯑꯃꯨꯛꯇꯪ ꯍꯥꯞꯄꯧꯒꯦ ꯑꯂꯨꯁꯦ ꯁꯤꯗꯒꯤ ꯉꯁꯥꯏꯒꯤ ꯆꯅꯝ ꯑꯁꯣꯏꯕ ꯈꯔ
ꯑꯁꯨꯕ ꯈꯔ ꯂꯦꯝꯍꯧꯕꯗꯨꯒ ꯃꯐꯝꯁꯤꯒ ꯁꯤꯗ ꯉꯥꯛꯇꯪ ꯁꯧꯍꯜꯂꯒ ꯃꯈꯨꯝ ꯈꯨꯝꯗꯕꯤ ꯑꯩꯗꯤ ꯀꯣꯊꯣꯛꯑꯒ ꯃꯍꯥꯎ ꯌꯦꯡꯕ ꯌꯥꯔꯦ ꯅꯪꯁꯤ ꯍꯥꯎꯔꯣꯏꯗ꯭ꯔꯅꯤ ꯍꯥꯏꯔꯛꯎꯅꯦ ꯅꯣꯏꯁꯨ ꯈꯔ ꯑꯝꯇ ꯍꯥꯎꯒꯅꯤ ꯍꯥꯎꯔꯣꯏ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯕ ꯍꯥꯎꯅꯤꯗ ꯀꯩꯗꯧꯕꯩ ꯁꯥ ꯑꯍꯥꯎꯕ ꯊꯣꯡꯕ ꯀꯩꯗꯧꯕꯩ ꯍꯥꯎꯔꯣꯏꯗꯣꯏ ꯅꯠꯇ꯭ꯔꯣ ꯐꯖꯅꯁꯨ ꯐꯨꯠꯂꯦ ꯊꯥꯛꯐꯝ ꯊꯣꯛꯄ ꯊꯥꯛꯑꯦ ꯏꯁꯩ ꯃꯇꯨꯝ ꯃꯆꯥ ꯑꯃꯈꯛ ꯃꯍꯥꯎ ꯌꯦꯡꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯨꯝ ꯉꯥꯏꯅ ꯂꯩꯔꯦ ꯉꯧꯕꯗ ꯃꯨꯟꯗ꯭ꯔꯤꯕ꯭ꯔꯥ ꯉꯧꯕꯗ ꯃꯨꯟꯗ꯭ꯔꯤꯕ꯭ꯔꯥꯅ ꯑꯊꯣꯡꯕ ꯀꯣꯛ ꯉꯥꯎꯗꯣꯔꯁꯦ ꯁꯤꯁꯦ ꯃꯍꯥꯎ ꯑꯝꯇꯪ ꯌꯦꯡꯒꯦꯀꯣ ꯁꯤꯁꯦ ꯑꯗꯨꯝ ꯈꯤꯇꯪ ꯍꯥꯎꯋꯦ ꯃꯣꯔꯣꯛꯀꯤ ꯋꯥꯗꯤ ꯆꯞ ꯆꯥꯅ ꯉꯥꯏꯍꯥꯛ ꯑꯁꯨꯕ ꯈꯔ ꯍꯥꯞꯈꯤꯕ ꯑꯗꯨꯅ ꯃꯣꯔꯣꯛꯇꯤ ꯆꯞ ꯆꯥꯔꯦ ꯃꯌꯥꯝꯗ ꯇꯦꯁ ꯇꯧꯅꯕ ꯀꯣꯊꯣꯛꯑꯒꯦ ꯉꯁꯥꯏ ꯍꯥꯞꯈꯤꯕ ꯃꯍꯤꯗꯨꯁꯨ ꯌꯥꯝ ꯌꯥꯎꯁꯜꯂꯛꯇ꯭ꯔꯦ ꯑꯗꯨꯗꯤ ꯃꯍꯤ ꯍꯥꯞꯄ ꯌꯥꯔꯅꯤ 남지 남지라봐. ꯅꯝꯃꯤ ꯁꯤ ꯀꯣꯊꯣꯛꯑꯦꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯤꯁꯦ ꯀꯣꯊꯣꯛꯑꯦ ꯑꯩꯈꯣꯏ ꯁꯤꯁꯦ ꯎꯗ꯭ꯔꯕ ꯈꯪꯗꯦ 내가 ꯐ꯭ꯂꯥꯁ ꯂꯥꯏꯠ ꯊꯥꯜꯂꯛꯀꯦ 정례도 꺾기로 와서 남자가 ꯁꯤꯁꯦ ꯁꯤ ꯀꯣꯊꯣꯛꯑꯦ ꯁꯤ ꯍꯧꯖꯤꯛ ꯃꯍꯥꯎ ꯌꯦꯡꯉꯨꯔꯒꯦꯀꯣ ꯁꯤꯒꯤ ꯃꯁꯥ ꯑꯅꯤꯁꯤꯒ ꯀꯣꯊꯣꯛꯑꯒꯦ ꯁꯤꯗꯩꯗꯤ ꯃꯍꯤ ꯍꯥꯞꯄꯒ ꯁꯧꯍꯜꯂꯒꯦꯀꯣ ꯃꯍꯤ ꯍꯥꯞꯄꯒꯦ ꯃꯍꯤ ꯍꯥꯎꯅꯕ ꯈꯤꯇꯪꯒ ꯍꯥꯞꯄꯒ ꯁꯧꯍꯟꯒꯦ ꯃꯍꯤꯁꯦ ꯍꯥꯎꯅꯕ ꯁꯤꯗꯒꯤ ꯃꯈꯟꯒ ꯀꯥꯂꯦꯖꯥ ꯂꯧꯊꯣꯛꯑꯅꯤ ꯌꯣꯡꯆꯥꯛꯀ ꯃꯈꯟ ꯌꯥꯎꯗꯕꯤ مكان لا شوية كليجة أدورا ꯀꯥꯂꯦꯖꯥ ꯂꯧꯊꯣꯛꯑꯒ يعني ꯂꯩꯔꯦ ꯄꯤꯗꯤꯠ 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 ꯂꯥꯎꯔ ꯊꯣꯡꯕ ꯑꯩꯒꯁꯦ ꯕꯤꯠ ꯂꯩꯌꯦ ꯁꯨꯃꯥꯏꯅ ꯇꯧꯔ ꯁꯤꯅꯤ ꯁꯥ ꯊꯣꯡꯕꯒꯤ ꯅꯨꯡꯉꯥꯏ ꯁꯥꯗꯤ ꯂꯣꯏ ꯃꯨꯜꯂꯕꯅꯤꯁꯦ ꯃꯍꯤꯒꯤ ꯃꯍꯥꯎ ꯑꯃꯨꯛ ꯐꯪꯅꯕ ꯍꯥꯏꯅ ꯃꯍꯤꯁꯦ ꯈꯔ ꯌꯥꯝꯅ ꯈꯔ ꯀꯨꯏꯅ ꯂꯣꯟꯗꯨꯕꯀꯣ ꯈꯔ ꯀꯨꯏꯅ ꯂꯣꯜꯂꯗꯤ ꯍꯥꯎꯋꯦꯕ ꯑꯗꯨ ꯌꯦꯡꯕꯅꯤ ꯃꯌꯥꯝꯗ ꯖꯨꯝꯒ ꯇꯧꯁꯜꯂꯛꯀꯦꯁꯦ ꯁꯤꯅ ꯑꯃꯦꯠꯄꯒꯤ ꯆꯥꯛ ꯂꯥꯝꯕ ꯃꯤ ꯌꯥꯎꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯌꯥꯜꯂꯁꯤ ꯆꯥꯔꯁꯤ ꯍꯥꯏ ꯑꯩꯅꯗꯤ ꯃꯍꯤꯁꯦ ꯈꯤꯇꯪ ꯍꯥꯎꯍꯟꯅꯤꯡꯉꯤꯕ ꯈꯤꯇꯪꯒ ꯂꯣꯟꯈꯤꯒꯦ ꯃꯍꯤꯁꯦ ꯈꯤꯇꯪꯒ ꯌꯥꯕꯨꯗꯤ ꯌꯥꯔꯦ
ꯌꯦꯡꯉꯨꯗ ꯁꯤ ꯃꯐꯩ ꯂꯩꯔꯦꯀꯣ ꯃꯀꯣꯛ ꯆꯥꯅꯤꯡꯕ ꯃꯤꯁꯨ ꯃꯀꯣꯛ ꯂꯩ ꯑꯊꯨꯟ ꯆꯥꯅꯤꯡꯉꯁꯨ ꯂꯩ ꯑꯂꯨ ꯆꯥꯅꯤꯡꯉꯁꯨ ꯂꯩ ꯆꯅꯝ ꯃꯄꯨꯝ ꯆꯥꯅꯤꯡꯉꯁꯨ ꯂꯩ ꯃꯈꯣꯡ ꯂꯩ ꯂꯣꯏ ꯂꯩ ꯑꯍꯥꯎ ꯑꯍꯥꯎꯕ ꯌꯥꯝ ꯌꯥꯎꯔꯦ ꯕꯤꯠ ꯂꯩꯌꯦ ꯉꯁꯤꯗꯤ ꯁꯥ ꯐꯖꯅ ꯊꯣꯡ ꯁꯤꯡ ꯅꯨꯡꯉꯥꯏꯔꯦ ꯁꯥ ꯌꯥꯝꯁꯤꯜꯂꯦ ꯑꯁ ꯑꯩꯈꯣꯏꯁꯨ ꯑꯣꯛ ꯈꯔ ꯊꯝꯃꯤꯌꯦ ꯃꯌꯥꯝ ꯑꯩ ꯉꯁꯤꯒꯤꯗꯤ ꯑꯩꯅ ꯊꯣꯡꯕ ꯉꯥꯅꯨꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩ ꯉꯁꯥꯏ ꯊꯣꯡꯈꯤꯕ ꯃꯇꯝꯗ ꯊꯥꯎ ꯌꯥꯝꯅ ꯍꯥꯞꯇꯦ ꯑꯩ ꯉꯥꯅꯨ ꯊꯣꯡꯕ ꯃꯇꯝꯗ ꯆꯅꯝꯕꯨꯗꯤ ꯈꯔ ꯌꯥꯝꯅ ꯍꯥꯞꯄꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯅꯝ ꯃꯄꯨꯝ ꯍꯥꯞꯄꯦ ꯆꯅꯝꯒ ꯁꯤꯡꯒ ꯍꯥꯞꯄꯁꯦ ꯁꯥ ꯃꯍꯥꯎ ꯌꯥꯎꯊꯣꯛꯑꯦ ꯇꯤꯜꯍꯧ ꯗꯔꯀꯥꯔ ꯌꯥꯝ ꯇꯥꯗꯦ ꯁꯥ ꯃꯔꯣꯏ ꯍꯥꯞꯀꯦ ꯇꯧꯕꯗꯣ ꯁꯥ ꯃꯔꯣꯏꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯍꯧꯖꯤꯛꯁꯤꯗ ꯉꯥꯅꯨ ꯑꯩꯈꯣꯏ ꯇꯦꯁ ꯇꯧꯕ ꯂꯣꯏꯔꯦ ꯍꯥꯎꯔꯦ ꯂꯣꯏꯅ ꯍꯥꯎꯔꯦ ꯃꯍꯤ ꯍꯥꯞꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯦꯁ ꯇꯧꯔꯦ ꯊꯨꯝ ꯃꯣꯔꯣꯛ ꯆꯞ ꯆꯥꯔꯦ ꯑꯗꯨꯅ ꯑꯩ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯆꯥꯕꯗꯨꯗꯤ ꯎꯠꯂꯛꯑꯔꯣꯏ ꯇꯜꯂꯦ ꯑꯗꯨꯒ ꯂꯥꯁꯇ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯁꯤꯒꯤ ꯃꯐꯩ ꯑꯅꯤ ꯂꯩꯔꯦꯀꯣ ꯁꯤꯒꯤ ꯃꯐꯩ ꯑꯍꯨꯝꯁꯦ ꯀꯣꯠꯄ ꯌꯥꯗ꯭ꯔꯦꯅꯦꯍꯦ ꯁꯤꯒꯤ ꯃꯐꯩ ꯑꯍꯨꯝꯁꯦ ꯐꯖꯕ ꯁꯤ ꯃꯐꯩ ꯑꯍꯨꯝꯁꯦ ꯃꯌꯥꯝꯗ ꯇꯧꯔꯕ ꯑꯃ ꯇꯥꯊꯣꯛꯈ꯭ꯔꯦ ꯃꯐꯩ ꯑꯍꯨꯝꯁꯦ ꯑꯃ ꯇꯥꯊꯣꯛꯈ꯭ꯔꯦ ꯑꯅꯤꯁꯨ ꯎꯠꯂꯒ ꯃꯌꯥꯝ ꯑꯩ ꯁꯥ ꯊꯣꯡꯕ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ ꯍꯥꯏꯅꯔꯁꯤꯀꯣ